Manau nupana phubada matai masire mapuroi manau nupaga nga numidang wairam khanabada sokiba maunaha ama ngarang ayuk masagi phamungda siduna leiramlei leikidraba maunaha adu khangabok part 3 makha leikai sanglen manaktage Saikom Kumar ge loina be khundrak pam ningol sante chahi nifuga manga nei macha nupa ani amasung masa nupi ama leire maki mapuroi baduna nupi atonbi ama lauraga barada leibani haire thokdok thokphamdagi phangba pawgi matungin nga numidang wairam leikidraba santiga mahake mapuroi bagi manau nupa Saikom binaiga khana chaina bagi thokdok ama thokhe maduda manau nupa binaina santi bu makokta chaina kanbaga loina na mamai mamet naton da kinna thinduna phukiba thokdok ama thokiba leikibaga loina na ngarang ayok santi phamung da siduna leirambani haire leikidrabi santi gi asibak sang ngarang Manipur Police Department ki forensic expert laktuna investigation tawraba matungda Jenims ki mokta thamkhre leikidrabi khundrakpam ningol santi gi manau nupa khundrakpam Sunil na phongdorokbada masegi misi asi mahaki mapuroiba Saikom Kumar mahaki manau nupa Saikom Binay amasung Binay gi masanupa makhoi ahumna lautuna raga hatpanay makhoi ahum gi mathakta ain gi oiba thabak lokhat piduna matik sa bachairak pibiyu haiba wafam phongdokhe Santi gi mapuroiba Saikom Kumar amasung mahaki manau nupa Binay Thobal Police na faraba matungda misi asiga mari lenana wahang pahung sathaba haure haire MOS Nityanan Rai thunglare ngamkhai gi matangda mifam mathang pangthokadaure Manipur amasung Myanmar ga tainaba ngamkhai paringda Manipur gi lammangba amadi border pillar hongdo hongjin tawba loinana border fencing semlakpa matamda border pillar khara fencing gi wangbada lehaure haibagi matangda Manipur gi tongan ba civil society organization amasung Rajya Sabha gi MP laisemba sana jaubana parliament border pillar 64 dage 68 75 dage 79 amasung 88 dage 95 fawbada Sayen aba kaya lairi haina phongdokiba matung border gi wathogadu loisinabagi damak Minister of State Home Affairs Nityanan Rai ngarang numit jungba matungda Imphal da thunglare mahakna Imphal da thunglakiba hek matungda ngamkhai gi taun ama oiriba More da chatkhe More da thungkibaga loinana Assam Rifles More Battalion da thungkhe ngasi ayuk Assam Rifles ki makok thongbo official sing civil society organization singi lusingba singama de village chief sing yawba mifam ama Integrated Checkpost ICP More da pangthoklaba yai mahaki khongsat asigi manungchan na ICP More da pangthokadoriba mifam aduda chayen ariba border pillar singi maramda report khomgat kadore loinana athuba matamda warosin ama purangnaba honaraba yai haibagi thajaba leire Popi thababu Facebook ta sawgaluba naha ama police na fare laingak na war on drugs campaign hena kanna sangsilatuna illegal oina popi pambi tharamba sing yanthatpaga loinana senaba sing phagatuna logi serak pinana ba akan bathabak lokholak lingagi serakta popi pambi thababu sawgatpagi warol sing Facebook ta post tawrakpa masagi chahi 18 lomda ngairiba naha ama police na faraba naha adugi maming Samlolsan Gangte apokpa leikidraba Sonpi Gangte kawe Bisnupur district ke Khawsabung Moirang mathaktagi ni haire mahakna popi pambi marakta leiba nupi amagi photo da Kuki singna popi pambi dagi sel phangbada mitai singna mihauba po maramasina kuki miyamna popi gi damakta amato oina lantheng minagadabani haiba warol sing thagalakpani haire mahak police na haukiba thangja numita detain tawraba matungda ngarang nungthil Imphal PS da sinakhre haire Aroibada tabiriba pumnamakpu thagatsare